Ngasigi video asidi tongan bani promotional video ni future da asa tobiya ba cryptocurrency amagi matang dari nahan pi network ki matang de video ma hapseki madugi type ni ngasigi asisu so crypto gi taibang da zero investment tawraga sell fajana tan ba yai haiba asidi achumbo wani masigi ahan ba khudam pi coin ni masigi maming ta da ba thoina leiram laroi matam mata haibati 2019 2020 21 22 23 phawbada masigi swaida mayamna scam ni oiroi hainraba pai coin ase ngasi di malem pumbada wawa launare amadi lupa lakh kaya phangnakre aikhoi gi swaida su yamna phangnare alikpada 1000 dagi lakh adom su smartphone sijina ba ngaktari noma ki minute ama ani kaithok piraga sen talbiu amasung aikhoi di pai da paisa phanghaudre haiduna chinta tobiraga no maram di phajapa opportunity amaga lakle masi ruby coin gini masi su pai ga chamane amasung chamana mining tawdoini potential yamna leiba worldwide ta sakhangnarba adugumba coin makhalambani price su yamna wanglakani hairi magi total supply se 100 million khakni pai giti 100 billion ni adu fawbata mayamna sen yamna tanaki tanare aduna mayamna khanduri yangbiro aduna matam da ingai sida mining tawsen bihawro ikui tan project launch tawrak lagani ningam da ba phawbi dana ba description ta link hapjare masida changlaga ngasi mak join tawsin biro asita sunatana kanar project yamna leire bcc network bondex network makhoi asigi su link hapjara bani description da aduna hairiba network sing asigi su paisa lakpa horagani join tawbiraklo link tagi aduga further details ki damak whatsapp group phone number hapjare khangdriba ahan ba thengnaba singna tathok tasin tawbaga loina anoba kana raba update phangbiraba madugi damakta hairiba link sing ase description da changlaga especially whatsapp link ase da join to sin biraklo phone number laire phone da direct call torsi ai aduga ruby coin asidi tasengna hojikki oina pai gumna yamna yang lawrba amachung masi yamna su laina tawya ba adugumba system amani madugi damakta discussion tawbinabagidamagta whatsapp thamjare amati phone number thamjare please masigi kanaba ase mangan biganu haina amukana haijiri